my dear student, kung ngasidi mamangda sarna nakoida paragi tarasuba paragi loktak haiba para maming haitare adugi saruk khara takpa hokre adubu ngasidi para sigi hana takba saruk tu makha taba saruk amuk nainaminasi mamangda takba saruk tu da sarna nakoida loktak pakta mi karamna mi singna leiba kari kari tabak sinbam sing tawba amadi loktak patagi kanaba kaya miyoibada piba sing dugi maramda nainakre maruina masida koina loktak ti singdagi electric sungba si yana maruoi maramdi koina yum khuding si nariba mai electric si kadai dagi sumbano loktak ti sing sidagi koina putuk laga sisinaba ngamlibani aduna tapade loktak se koida sukematik yamna kanaba piba adugumba mafam amani fare makata muk nainarasi loktak patu uchekya pairatuna chaktare koi loktak pachina tongan mafam dagi lakpa uchekya chaktare habagi arthadi machinjak chabalai uchek sing asi athap lamsing dagi pairakpani haribu uchek sing asi manang nakpadagi shawi adu loina koi india gi mapan dagi shu thamna ba koina miyoiba koina chatpa phawda aeroplane tunga chatpa phawda numit kya pung kaya changada mafamsing adudagi makoise pairaga lakpagi maramdi karigino mafam sida kaktang maramdi mafam sa sukamati yamna nungaiba makoiga chanaba mafam le uchek sing asida atangwa makal kaya su yauri haibu uchek sing asida atangwa makal haibade prithivida mafam khudimakta phangdaba ko makoigi masing yamdaba sugumba kaya su yaudaba natte adubu fattaba misingna uchek lang thaktuna uchek kya phabi adubu masagi oijaba khara khaktangi damak ko haru uchek sing asi phabi duna lang thaklaga tanglabu uchek sing asi chathokpa natragana makoigi khajiktang ko kanaba haitare masagi oijaba khara khaktangi damak phabi duna chathokpa natragana hatokpa yaw nongmaina kaptuna su hatokpi uchek hatpa aina yadaba thabakni lang thaktuna phabasu yade haibadi akoina uchek phaba natragana uchek sing lang thaktuna phaba si phaba haibasi sarkargi government gi ko niyom gi matungina masi yade kanagum thengnaba toklabadi masi matik chaba dandi fangani adubu koi dum tongnai ko masi yaragadi tobidabana fai maramdi kariguma makoi sing asi mangkiba taragadi amuk handa koina semba haibasi koi thokloyeba loktak pat ki matai amada kebul lamjau ki fumdi matakta sangai prithivida atang masa aji makalasi manipur da natana prithivig ngai mafam da fangde ko aduga masi koi manipur da natana atai atopa mafam da su maksi phangba ngamde aduga manipur da su mafam kodi makta fangde koi sangai si kebul lamjau natana ko sangai bukanba koi punu maki thone aduna koi se maitai macha ama oina natragasu koigi hoi koi punu maitai macha ni humanity ko mebigi minungsi ko sigi matungina sangai bukansi haibu wakalon se koi punu maki wakalon kan se koi pumna maki ko itaudani aduga itausi itone yari ko de sumai torogadi khumi pungkudi magna sangai sikandaba yade asumna kanba daragadi sangai se koina sungsoi soidana maki kanba ngamgani aduga makoigi masingsu hengat halakpa koina ngamgani haina sarni thajai ko aduga akoina su karigumba kanago misagama ko sangaibu hatpa oigera natrangana sa uchek sing phaba hatpa khutpa thengnaba daragadi koina makoida fazana ningthina haigadabani masi tobiganu tawdabana fai aini matungina su charak phangba yai asina chingba makoida koina ningthijana wari watai sabigadabani fare parasi matang soida lusile ado parasigi lusilaklabanina mathang dong phaktoksi ko aduda koina kari yawi nainabagi sharukto amuk yengsi ahanbada yawribasi koina china khumgadabagini ko china khumgadabasti yawrisi ahamagi kok ko question number 1 gi koksida loktak kadai da le ahanba wangsi karino loktak kadai da le loktak si koina kadai da le khangi ko loktak asi koigi manipur gi moirang hairiba mafam sida dai kangani ko loktak si kadai da leiba manipur gi koigi state ki moirang hairiba mafam sida lei
ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯁꯝ ꯂꯣꯛꯇꯥꯛꯇꯒꯤ ꯉꯥ ꯐꯥꯔꯒ ꯀꯗꯥꯏꯗ ꯌꯣꯜꯂꯤ ꯂꯣꯛꯇꯥꯛꯇꯒꯤ ꯉꯥ ꯐꯥꯔꯒ ꯀꯗꯥꯏꯗ ꯌꯣꯜꯂꯤ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯍꯥꯏ ꯂꯣꯛꯇꯥꯛꯇꯒꯤ ꯉꯥꯁꯤꯡꯁꯤ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗ ꯀꯣ ꯌꯣꯜꯂꯤ ꯑꯗꯨꯅ ꯉꯥꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯐꯝꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯃꯅꯤ ꯉꯥꯁꯤꯡꯗꯨ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯒꯅꯤ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯀꯣ ꯁꯦꯜ ꯊꯨꯝꯁꯤ ꯁꯤꯟꯅꯔꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯂꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯅꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯣ ꯑꯝꯇꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯀꯔꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯀꯣ ꯉꯁꯥꯏꯒꯤ ꯍꯤꯗꯨꯗ ꯇꯣꯡꯂꯒ ꯃꯈꯣꯏꯅ ꯂꯥꯡ ꯊꯥꯛꯏ ꯑꯗꯨꯒ ꯂꯥꯡ ꯊꯥꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯡ ꯈꯔꯅ ꯂꯥꯡ ꯊꯥꯛꯑꯝꯒꯅꯤ ꯑꯗꯨꯒ ꯉꯥ ꯐꯥꯕꯒꯤꯗꯃꯛꯇꯅꯦ ꯃꯣꯏꯅ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯅꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯣꯛꯇꯥꯛꯅ ꯑꯀꯣꯏꯕꯒꯤ ꯃꯔꯤꯁꯨꯕ ꯄꯥꯎꯈꯨꯝ ꯋꯥꯍꯪ ꯃꯤꯠ ꯂꯣꯛꯇꯥꯛꯅ ꯑꯀꯣꯏꯕꯒꯤ ꯂꯧꯈꯣꯡꯁꯤꯡꯗ ꯀꯔꯤ ꯀꯥꯟꯅꯩ ꯀꯣ ꯂꯧꯈꯣꯡꯁꯤꯡ ꯍꯥꯏꯗꯤ ꯂꯧꯕꯨꯛꯁꯤꯡꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤ ꯂꯣꯛꯇꯥꯛꯅ ꯑꯀꯣꯏꯕꯒꯤ ꯂꯧꯈꯣꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯤ ꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯣ ꯏꯁꯤꯡ ꯄꯤꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯕ ꯌꯥꯍꯜꯂꯤ ꯃꯊꯪꯗ ꯁꯉꯥꯏꯕꯨ ꯑꯇꯥꯡꯕ ꯁꯖꯤ ꯃꯈꯜꯅꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯉꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯁꯖꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯃꯔꯝꯗꯤ ꯁꯉꯥꯏ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗꯕ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯖꯤ ꯃꯈꯜ ꯑꯃ ꯑꯣꯏꯕꯅꯅꯤ ꯍꯥꯏꯅ ꯑꯁꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯌꯥꯔꯦꯀꯣ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯈꯪꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯃꯝ ꯍꯥꯏꯌꯨꯀꯣ ꯁꯥꯇ꯭ꯔꯁꯤꯡ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯑꯣꯡꯗꯀꯣ ꯀꯣꯛꯇ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯉꯥꯒꯤ ꯃꯔꯝꯗ ꯁꯝꯁꯤꯅ ꯀꯔꯤꯅꯣ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯎꯆꯦꯛꯀꯤ ꯃꯔꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯒꯦ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯁ ꯀꯣ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯉꯥꯒꯤ ꯃꯔꯝꯗ ꯂꯣꯛꯇꯥꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯉꯥ ꯐꯪꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯈꯪꯕ ꯅꯣꯂꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯝꯕ ꯌꯥꯏ ꯂꯣꯛꯇꯥꯛꯇ ꯑꯩꯈꯣꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯉꯥ ꯐꯪꯏ ꯀꯣ ꯑꯗꯨꯒ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯉꯥꯁꯤꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕꯗ ꯍꯥꯎꯏ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯩ ꯁꯝꯗ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯎꯆꯦꯛꯀꯤ ꯃꯔꯝꯗ ꯁꯥꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃꯅꯤ ꯅꯈꯣꯏꯅ ꯑꯍꯦꯟꯕ ꯈꯪꯂꯒꯗꯤ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯣꯛꯇꯥꯛꯇ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯎꯆꯦꯛꯀꯤ ꯃꯔꯝꯗꯗꯤ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯑꯊꯥꯞ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯂꯝꯗꯒꯤ ꯂꯥꯛꯂꯒ ꯆꯥꯛꯇꯥꯕꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯅ ꯂꯣꯛꯇꯥꯛꯇ ꯐꯪꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯜ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯈꯛꯇꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝ ꯂꯩꯕꯥꯛꯁꯤꯡꯗꯒꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯌꯥꯔꯅꯤꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 3 ꯏꯔꯒ ꯈꯨꯝꯒꯗꯕ ꯃꯈꯥꯗ ꯄꯤꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯆꯥꯅꯕ ꯌꯦꯡꯂꯒ ꯑꯍꯥꯡꯕꯁꯤꯡ ꯃꯦꯟꯁꯤꯜꯂꯨ ꯏꯁꯝ ꯁꯝꯅ fill in the blanks ꯀꯣ ꯑꯍꯥꯡꯕ ꯃꯦꯟꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯌꯦꯡꯁꯤ ꯑꯍꯥꯟꯕ ꯀꯣꯛ ꯂꯣꯛꯇꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯆꯧꯕ ꯑꯍꯥꯡꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕꯁꯤ ꯂꯣꯛꯇꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯆꯧꯕ ꯄꯥꯠꯅꯤ ꯀꯣ ꯀꯔꯤ ꯃꯦꯟꯒꯅꯤ ꯄꯥꯠ ꯑꯅꯤꯁꯨꯕ ꯁꯝ ꯁꯦꯟꯗ꯭ꯔꯥ ꯑꯍꯥꯡꯕ ꯃꯊꯛꯇ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯁꯥꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯦꯟꯗ꯭ꯔꯥ ꯀꯣ ꯆꯤꯡ ꯃꯊꯛꯇ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯅ ꯆꯤꯡ ꯍꯥꯏꯕꯁꯤ ꯃꯦꯟꯒꯅꯤ ꯁꯤꯗ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯁꯥꯏ ꯌꯥꯔꯅꯤꯀꯣ ꯃꯊꯪꯗ ꯂꯥꯏ ꯑꯍꯥꯡꯕꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯂꯣꯛꯇꯥꯛꯇ ꯄꯨꯊꯩ ꯀꯔꯤ ꯃꯦꯟꯒꯅꯤ ꯁꯤꯗ ꯇꯨꯔꯦꯜꯁꯤꯡꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯂꯣꯛꯇꯥꯛꯇ ꯄꯨꯊꯩ ꯑꯗꯨꯅ ꯆꯥꯅꯕꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯨꯔꯦꯜꯁꯤꯡ ꯃꯤꯠ ꯑꯊꯥꯞ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯄꯥꯏꯔꯛꯏ ꯑꯊꯥꯞ ꯑꯊꯥꯞꯄ ꯃꯐꯝ ꯂꯝꯗꯒꯤ ꯄꯥꯏꯔꯛꯏꯁꯤ ꯀꯔꯤꯅೋ ꯎꯆꯦꯛꯁꯤꯡꯅꯤꯀꯣ ꯎꯆꯦꯛꯁꯤꯡꯅ ꯑꯊꯥꯞ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯄꯥꯏꯔꯛꯏ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯃꯔꯤꯁꯨꯕ ꯀꯣ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯀꯔꯤ ꯆꯤꯡꯗꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯄꯥꯎꯈꯨꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯦꯟꯗ꯭ꯔꯥ ꯁꯝꯗ ꯑꯃꯨꯛ ꯂꯣꯛꯇꯥꯛꯇ ꯀꯔꯤ ꯇꯨꯔꯦꯜ ꯇꯥꯏ ꯂꯣꯛꯇꯥꯛꯇ ꯅꯝꯕꯨꯜ ꯇꯨꯔꯦꯜꯅꯆꯤꯡꯕ ꯇꯥꯏ ꯌꯥꯔꯅꯤꯀꯣ ꯃꯈꯥꯒꯤꯁꯤꯗꯤ 5 ꯁꯨꯕꯅꯤ ꯃꯈꯥꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯍꯟꯅ ꯈꯨꯠꯏ ꯐꯖꯅ ꯏꯌꯨ ꯍꯥꯏꯕꯅꯤ
ꯂꯣꯛꯇꯥꯛꯀꯤ ꯗ꯭ꯔꯤꯁ꯭ꯌ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯔꯥꯏꯇꯤꯡ ꯑꯣꯏꯅ ꯏꯕ ꯇꯥꯔꯦ ꯌꯥꯔꯅꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯤꯁꯤꯅ 8ꯁꯨꯕ ꯋꯥꯍꯪꯅꯤ ꯄꯥꯎ ꯑꯗꯨꯒ ꯈꯪꯖꯤꯜꯂꯨ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯅ ꯇꯞꯅꯕ ꯃꯌꯦꯛ ꯈꯔꯗꯪ ꯄꯤꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯒꯅꯤ ꯑꯗꯨꯒ 9ꯁꯨꯕꯗ ꯗꯤꯛꯇꯦꯁꯟꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯈꯪꯖꯤꯟꯒꯗꯕꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯩꯅꯕꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯒꯤ ꯑꯏꯕꯒꯤ ꯁꯔꯨꯛ ꯑꯗꯨ ꯁꯥꯔꯅ ꯅꯈꯣꯏꯗ ꯁꯨꯃꯛ ꯌꯧꯍꯜꯂꯛꯀꯦ ꯀꯣ ꯑꯗꯨꯒ ꯁꯥꯔꯅ ꯌꯧꯍꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯄꯔꯥꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯅꯧꯕ ꯄꯔꯥꯒ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯅ ꯊꯦꯡꯅꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯣꯜ